खमजरे ISTV पाउमियंग ताबिरब समुतराम नोकचरे हुजिमरोय बपाउ MPCC की वाइस प्रेसिडेंट अचौबगी युमदा बोम पोखाइबदा मिर अमसोक्ले अमदी म्यूजियम हाइबसी लाइक तंबदा तंगाई फदना यावगदबनी हाइना आर्ट एंड कल्चर की कमिश्नर RK निमाइना फोंदोक्रे हौजिब पुंग बपाउ मणिपुर प्रदेश कांग्रेस कमिटी की वाइस प्रेसिडेंट ओइबतनतना खादियन विलेज इंडस्ट्री बोर्ड की वाइस चेयरमैन ओइरिबा सगोलसेम अचौबगी युमदा बोम पोखाइख्रे बोम पोखाइब मतमदा सगोलसेम अचौबदी दिल्ली दा लेखि हारि थौदो अदुदा अचौबगी युमदा ngak senanaba leiba IRB की पर्सनल अमा सोकपदगी हॉस्पिटल दा लाइकनख्रे थौदो असि ngasi ayuk pung 6 taramdai da wangoi thongnawjam leikai da leiba सगोलसेम अचौबगी मखा थंगबा गेट मया दा थोखिबनी बोम पोखाइब अदुदा गेट अदु अकाय अतोय थोखिबतन Security personnel singi sak thongpham amadi meter 15 rom lapna leiba irujafam ka ama yauna atei polam kaya aka atoi thogan khi thaudo adura soglaba IRB personnel adudi lairambam herojit apokpa lekhidraba chawba singjamai oinam thingal dagini maki ye thangba khusa ahum bom machet na panduna hospital da laikanade thaudo asi hakthengna ohoba security personnel amana phongdorakpada soglaba herojit na duty tawna ba makha thangba gate adu hangdokluba matamda plastic khaw amada karigumba pot khara yaram laga leiramba thengnakhi security commander yauna posak sing adu yengkhi herojit na chingnabadagi gate ki manakta leiba drain amada khaw adu thadakhina ba hona bada khangawdana pokhai rakhibani bom adu sakti yamna leiba maramna IED oiramba yai haina phongdorakhi Rokoni imananu rokama tamda bom ne habagi confirm to bungamde maramdi poche serang gumba yamna amot pa pot amana crawling toraga yesalaga thama pone agar gamba linga ga chuma je pokhai de ba timing ji da ada masidi bom mande haidana imanaba mana saina nakanda thaidokpane thaidoga nala da thadaraga bom oiraga su fare haidana lambi da media amata chalandre timing du da aduga bom oiraga su fare oiraga su fare haidana nala da thaidom dai sida pokhai rakone Bom pokai hankiba thogdokpu wangoi block congress committee na yamna kanna yaningdaba phongdorakli chatkiba February gi tang 13 ki numidang dasu sagolsem achobagi yumda bom pokai khiba thogdok laikhrabani hanjin bom pokai hanbagi thabak chathariba si kana no haibadu athuba matamda sengdokpiro haina committee gi chairol asin haide Museum haibasi laik tambada tangai fadana yaugdabani haina Art and Culture ki Commissioner RK Nimaina phongdokre wahumasi Manipur State Museum Department of Art and Culture ga khusamnaduna pangthokpa International Museum Day gi thoramda mangna phongdokhibani Polo Ground manakta leiba Manipur State Museum da pangthokhiba thoramadda Art and Culture ki Director Dr. K Sobitasu thoramapu oina saruk yakhe palan thoramasi ga mai leinana Manipur State Museum da Travel Textiles Gallery amasu hangdokhe Chief Guest ki waro piraduna Commissioner RK Nimaina London sida chanariba education system asina museum bu mirai bagum tawre Western countries sing da museum asi khwaidagi hena maru oina launa bagan loinana education ki curriculum da hapi masina hagolagli ba mairoi sing da nat culture amadi ariba polam singi maram da thizin bada hena mateng pange London dugi saktam su khangan bangami phongdokhe curriculum the hapaga museum visit over museum the event for the museum the event the national center hela computer education people are going to really for example in computer citizens of we go company as well as consider President oina saruk yakhibi Dr. K Sobitana kunai amagi asengba masak museum da mami tai hainari bani masimakna museum gi maru oiba asi nongmagi hengalagli London sida khundari ba tongan ba frup singi asengba saktam amasung hawrapam ga mari laina ba polam sing museum asida thamle masina chingmi frup amadi tami singi marakta manaba kaya lai haiba miyam da khangan bangami museum haibasi hojiki mirol ga tungi mirol ga samnafam thong amani haiba yai phongdokhe Kami dari Indonesia, desa Indonesia, kalau mahiri, aku yang pondok nama, aku yang kandil, aduh, masih mari dia berada, aku yang dari Indonesia, aku Indonesia, kalau Indonesia, aku yang lagi society dia, connection tu, aku tinggi, milo kita tu superi tu mah, semuanya harus sendiri, yang sewa tu mah, aku yang, kalau mana harus ada nama, pondok sendiri.
M2 gamadi MGO gi JSC gi miyoi singa sarkar ga JSC na taliba dabi gi matangda wari sanaba loiraba matungda mamang sahi gi megi tang tara tareta JSC gi luchingba sing yauna member humphoni pan fajin khiba numitpu ningsingduna black day haina ngarang megi tang tara tareta JSC na thoram pangthokre hare World Hypertension Day ga mari lainana heart ka mari laina ba laina sing khamdokna bagi game ama ngasi Manipur Heart Care Society amadi soibam laikai ayang pali youth club na sinduna club asigi sanglen da pangthokre game asida Zenemski heart care specialist oibatan natana Heart Care Society gi secretary na luchingba Dr. Kangbu amana blood pressure cholesterol gi chang hengat handana ba lokat payaba section thorang sing miyam da khangan ki Game asiga mari lainana club ki secretary Namoizam Bigyana sahi kundagi yangkai fawbada leiba mir singna mangjongna section thorang lokhatna ba game asi pangthokpani haike Jenimski heart specialist Dr. Thangjam Rajendrana London sigi miyoi ayambana haksangi maramda section bayamna watpagum tawi lemna kem tawaba fawbada lak patanbadagi masada anaba leibra haina yengthokte layeng bada kudong sawaidaba matamdadi tangai fadana anaba yengba laknai asigumba asi thoktana ba nadringaida section minasi haike jawdi suninde sabi baga chasangane fataba mayam chasangane bogo sai di tawreba dengan saya high problem ini sumber lakane bado yam lain khangbu ya bani yam lain treat to ya bani ar masigi si padinta lona khangan bonda kale Thanga Karangi Zapat Thorangi Thabak Singda Sothariba asi local MLA na thuba matamda miyeng changbiu haina Karang Island Development Organization gi President S Khedana Phongdurakli organization asina sinduna Karang de pangthokiba pawgi mifamaduda Thanga Part 1 gi Gram Panchayat member S Athoiba All Karang Women's Welfare Association gi Secretary Babita Susarugya ke Khedana makha taraduna local MLA Mangi Babuna Sangat Sagat pagi thabak kaya paikalabasu Karangi area da leiriba awat apasing asidi yengsin bidabagum tawre masi athuba matamda miyeng changduna praja sing yai fanaba thabak pakhatpiu haike fazana ka koina ising phangame paim to den jumdo bani ising birame ado marak tala kanda wol reservoir si adre ado reservoir ya kanda muk anda inong nong namuka akoi ki keno na ko mangi buna to biraktana sima akoi keno ka akoi ki mu repairing to birakanda inong nong namuka uji pipe putaraga anu ka hane phangda to maina phangani ha ado Thasigi tang kunithoi da pangthokadari ba International Biodiversity Day ga mari leinana ngasi koiring da leiba Forest Training Center da sport painting competition ma pangthokre Island Biodiversity haiba team da painting competition aduda class 1 dagi 5 amadi class 6 dagi 10 fawgi oina category ani thokna changdamna ki painting competition aduga mari leinana Manipur Biodiversity Board ki assistant Conservator of Forest CS Ibom Chana Phongdurakpada Hauziki Matamda Mahausagi Khal Kairakpa amadi masina malemda leiriba miyoiba amasung sasan singda pirakpa saitheng sing mairoi singda khanganaba pandamda competition asi pangthukpani competition asidagi makok mathang taraba sing tang kunithoi da Churachandpur da pangthokadaba state ki thoramda manamathum khusinagani haike Hujikse prithvi da akoigi biodiversity nako masi akoigi Pembahasan lagi spesies living pambi worsu saga worsu bayam ni sumang selapa atau masih kerana bagi tim itu masih teknik competition nasi bayam dah kangen bah awareness di mong dah terjadi Handak tarataruk suba Lok Sabha Mikhalda Bharat ki oina yengbada Congress na chawna maithirakliba asigi matangda ngase Delhi da Congress Working Committee gi oiba mifamda saruk yanaba Chief Minister Okram Ibobi ngase ayuk pung 13 makai taba matamda Delhi gi damak Imphal thadokre hare Kuntramatui Suba International AIDS Candlelight Memorial Day gi thoram ngase US School da leiba MNP Plus na sinduna pangthokre Let's Give the Light on HIV haiba theme da pangthokiba thoram aduda HIV na maram oiduna laikhidraba singi mafamda ikai khumnabot ke tharamadda Manipur State AIDS Control Society gi Targeted Intervention gi Joint Director Aviram Mongjam Jenimski Medicine Department ke Assistant Professor Oriba ART Center gi Nodal Officer ke Lokeshwar amadi MNP Plus ke General Secretary Udita Salam na maru oiba mi singona sarukya ke Dr. Lokeshwar na HIV gi laina asi matam chuppada amaga pau phawdok naduna sandoraktanaba honaminaba tangai fade haike Konthozam Tribal Women's Association gi ahanba mapokumon thauram ngasi association asigi office ta pangthokre tharamadu da Tribal Affairs and Hills ki Deputy Director and Phaizau Singh
इम्फाल वेस्ट की हाना अध्यक्ष ओइरंबा CS बिजेंटी देवी अमदी कोंथौजम ग्राम पंचायत के प्रधान सिंगदिल्लू कामैना मरु ओइबा म्यूसिंग ओइना सरुक याखे हौजिक मरु ओइबा पाव अमुक MPCC की वाइस प्रेसिडेंट अचौबगी युमदा बोंग पोखाइबदा मी अमसोक्ले अमदी म्यूजियम हाइबसी लारिक तंबदा तंगाई फदना यावगदबनी हाइना आर्ट एंड कल्चर की कमिश्नर RK निमाइना फोंदोक्रे ISTV पाव मियंग ताबिरबसिंग व मुकाहना खुरुमजरी।